ngasi ayuk phong singni maru eba pau khongba charaga myamda share tawjagi ahanbada namthak tawraga sel khonggol ama naha ama police custody da rima lokthakhrei oripo khumantem laikai da leiba sakpa finance ki general manager ni haiduna lana saktaklaga miyoi samri gi yankhai rom dagi loan pigani haiduna mikokta lupa lising ga sahum punna lupa lak taruk lom khonggol ama naha ama police na makhatana makhoi gi custody da rima lokthakhrei Father Police Custody Rima Laukrab Nahadugi Maming Khoisnam Toy Sei Kun Kawi Phayeng Sing Kunaudagi KS Keshogi Masanupani Mangna Aranba Thawong Sing Sathare Haiduna Sakwa Finance Ki Staff Longjam Ratan Sei Kun Gamari Apokpa El Sauba Oripok Bajaspati Maning Lekai de Lebana Mamang Thagi Kuntra de Impal Police Station na Wakalakibani Police na report asigi matung ina case ama register tawduna lakholaga miyam da loan pigani Thaza halaga Sel yam khonggol ama naha asi tha asigi taraga ni thuida phagat khibani aduga ngasi phawba police custody da rima lauduna wahang pongsa tharakhibani hairi adubo ngasi magi police custody remand gi matam loireduna chief judicial magistrate CJM Imphal West ki court puthorakpada ngasi dagina tha asigi kunga turuk phawba makhatana police custody remand prayer torakpada kona ayaba pikhibani hainasu pausi isna makhatana phungdorakli marak thana hek tabda yamna ngakniya oiba paung khatanga mayam da share tawge Ayaba yauduna koi khakpagi police ama suspend tawkhre mathak thongbasingi ayaba yauduna khadang amasung subagi koi khaktuna dress code ki kanon sing indabagi dama Uttar Pradesh police ki Muslim sub inspector ama suspend tawkhre Bagapat district ki Ramala police station posting taba sub inspector Insar Ali Nadi Hiram asigi matangda haijakhiba wafam hawkhiba sahigi November digi hawjik pawba authority singna Khana bidana laidi amasum mahakna koi khaklibadu sei kunga manga service tarakpada amukta problem oikhide haina claim tawri UP police ki dress code manual na haidi madudi Sikh Kanglup ki miyoi sing natana atai police department singna authority singi permission yaudana khadang amadi subagi koi khakpayade Bagapat ki SP Abhishek Singhana Sagol Sinumita Phungdokhibada ayaba yauduna koi khakpagidama amasum hanjina instruction pirabasu dress code ki kanon sing ngak khidabagidama alibu yum sakesa numita suspend tawki mamangda mawana sokos notice pibasu laikhi haina pauksi isna makhatana phungdorakli atopa pauna mo COVID-19 na sakhibadagi langa ki sel thungi phibam khangen pham yaurei department khudingma ki sading sadani phudagi humpu phawba kaktanaba khangan khrei COVID-19 gi laisana leba asigi economy te sauna solakpa amasu Manipur gi budget ta yawbu senpham sing COVID laisana sathokiba maramna state lenga ki setmi loan gi phibam khangen pham yaure oirakliba sel thungi phibam asina maram oiraduna Manipur lenga ki makhada labor department khudimang na sel gi sading sadani phudagi humpu phawba hanthana sijinana ba mari leinaba singda finance department khangan khrei chief secretary finance Dr Rajesh Kumar Khuyek piduna thokiba office memorandum amana hairibadi COVID-19 license asina maram oiraga Manipur lenga ki sel thungi phibam da sauna suan lei India lenga tagi transfer tawba amadi state masagi resource asi yamna hantarakpa yabagi phibam da leire amaromda lenga ki hana lepkiba thabak thoram sing amadi COVID-19 ga mari leinaba expenditure da sang wong khalakpa yabagi oithokba lei phibam asi yenglaga state asigi oina expenditure hantahanbagi tangai phataba lei maram asina sel ka hena sizinaba thingnabagi dama budgetary selling thamagi thaba asi lokholakpani haina office memorandum OM aduda palli atopa pawa manamu overall merit list thoktrabadi DMU boycott tawragani union Danamanjuru University gi makhada lairiba tuan ba college singda BA amadi BSc da ahanba semester tamnabagi lathokhiba merit list da asoiba aranma kya yawbana maram oiraga lakadoriba thasigi kungamari phawbagi manungda mahairoi singi overall merit list thoktaba tarabadi University asi boycott tawragani haina Danamanjuru University gi Pangal Student Union na phungdokhrei Manipur Press Club tangasi pangthokiba pawgi mifam amada Student Union asigi General Secretary Sakil Maibam na haiki sayesi gi oina DMU gi makhada leba college singda ahanwa semester da tamnabagi damak mahairoi singi class 12 ki mark basis to yumpham oiraga merit list thokhi merit list adu da union asina thijiluba matamda asoi baranba kya ama yoromba thenaki sayes ki merit list lokhoki ba da subject khara da tuan ba category singi sabsaba quota piram da ba thenaki history honors subject OBC MP amakha yawi adubo merit list khanbada ma kalam laga mangongi mark niem na phangba mahiroi atopa amada merit list adugi mathakta laiba thenaki
Subject खरदसु OBC Maitai Pangalgi category da Maitai Singsu Yoromki Manipurgi honors subject su OBC gi reservation amata yarom dabana singba asoiba kya asi thenaki asigumba asoiba asi mamang instruction tawduna khan kiba sai singsu adumak yauki sai khudingi soirakba asina mahaida thawai yauzaba mak yamna phangjadaba maitai pangalgi mahairoi kaya tamba phangdabagi phibamda lakli maram singasina higher education Maitai Pangalgi Sada Marigi reservation lehengadabani lakadoriba October 13 phawbagi manungda tongan department gi mahairoi singi merit list khonggadabani Karigumba hairiba numit asi phawbagi manungda university asiga authority na mahairoi singi overall merit list thokpa ngamdrabadi Danamanjuri University boycott tawragani hainasu makna makhata na phungdoki haina pauksiyesna makhatari Loishilakpo ne miyam yamna kanagadaba content masang khatanga share tawjaramge India da hawkiba sahi da air pollution gi angang lakh 1.6 sikhi anoba global study amagi matung in India amasum sub Saharan Africa da khwaidagi sawba hotspot sing oiduna English sing ni taraga mapanda air pollution na nauna pokpa angang lakh mariga lising humdraga taruk sikhi siriba sing asigi ahum thokpagi saruk ani romdi sak ising thongbagi sijinariba mai thaba singdagi tholakpa hu senba haksang mangningai oiba mai hu singna thonbani Punsigi ahanba tha manungda air pollution digi Indian angang lakh amaga lising taraga taruk hen sikhi aduga sub-Saharan Africa dana sikhiba masing adu lakh aniga lising kuntraga taruk ni haina State of Global Year 2020 na hairi US da laiba Health Effects Institute amasu Institute of Health Metrics and Evaluations Global Burden of Disease Project na saurakpa missing sing asi puthokpane miro lingai matam manungda mama sing air pollution mayoknaba amasum maduna makhoigi angang singi khudong thiningai oiba hengat hanbagi evidence da makhoina hairiba singasi yumpham oibani hain study adugi aiba singna ikhi siriba singasi aikhoigi akhoibada lairiba nungsitagi sa kayano aduga imungi oiba air pollution dagina sa kayano haibadu anoba analysis asina hotkhi angang amagi haksang na khunai khudingmaki tungi maru oibani amasum masigi khwaidigi maru oiba evidence asina South Asia amasum Sub-Saharan Africa da pokpa angang singi damak akhanana yamna wangna khudong thiningai oibu utli haina US da leiba Health Effects Institute HEI gi president Dan Birnbaum na haiki phattaba thong thaknabagi masak singni imung singna tangjabadu tapna amasum sangnai hantharakrabasu hairiba malemgi fuel sing adudagi tholakpa air pollution adudi khwaidagi naha oiriba angang sing adu sienanabagi maru oiba maram ama oina adumak makha sathari haina mahakna makha takhi malem pumbagi oina punna yengbada English sing ani taraga mapanna air pollution na mi million tarukka point 7 sian ki haibasi report aduna phangki asumna air pollution sibigi sangasi high blood pressure tobacco use amasum dietary risk singi matangda mari subada lei Hauzik tholiba COVID-19 pandemic na khwaidagi oiba amasum lanai oiba mawongda yamna sauna manghalaba phawbadasu malemgi akoibada leba kaya marumna asangba atiasing amasum tarangba numidang sing uba phangle masi sahi kyamuki manungdadi ahanba adu phawba oiraba yai haina study aiba sing aduna makhatana phungdokli COVID-19 na nakan namada miyoibada tongzahaliba si Atien matam kharagi oiba yai aduba aikhoina hauzik phangliba sangbanaraba atiasina pollution na aikhoidigi kari mangan khrabage haibagi ningsingba amadi pokhalagani haina report aduna makhatana su phongdoragli shilakpoina myam pawng tanga hapsaramge laikhidaba nipandi lambi de siraga lakhi Dr. Palin Manipur da thokpa thodo amane COVID-19 na maram oiraga sija hospital da laikhidaba miyoi kungi manungda Nipandi lambi de siraga lakhiba masum anabagi phibam yamne henjilaba matamda hospital lakpo ina tawi haina hospital asigi managing director Dr. K.S. Palin na phungdokli Shanghai Express ka wari sanabada Dr. Palin na hai laiset asina nare haiba khanglabadi miyamna tathi tawena tawgani haibagi akiba natragana hangoiba leiba natragana senthumgi awaba leibadagi anabasing ayamana anabagi stage yamna sangsilaga hospital da lakpa asina hena khudong thiningai oire laikhidabasing asigi manungda masak naiba miyoi singsu yauri health workers yauri haina palladuna oiragliba phibam asida government na hena pukning sangbagi mathau tarabra khalli haiba wafam makna thamnamki
ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯀꯣꯚꯤꯗ-19 ꯅꯥꯔꯕ ꯃꯤꯑꯣꯏ 100 ꯂꯥꯌꯦꯡꯈ꯭ꯔꯦ ꯐꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤꯕꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯗꯣꯛꯇꯔ ꯄꯂꯤꯟꯅ ꯍꯥꯏ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ngana test tawtholaga dakar oiba layeng adu sathrabadi hena phagani laisat asigi test masing hena tawthokpa mathau tari amasum miyamdasu laisat asigi maramda hena khangananaba thabaksing lokhatpagi mathau tari hena mahakna phongdokhi panba yabri sija hospital khakta natana manipur gi tuwan tuwan ba hospital singda phibam yamna suksilaga purakpa miyoi kya laikhidabaga loinana laikhidraba matungda test tawbada positive oirambagi thawdok singsu laikhrabani oiragliba phibam asigi matangda rims ki psychiatric department ki head Dr. R.K. Lenin ga wari sanabada laisat asina narabadi lekaidagi inthokpigani haibadagi lotsinba senthumgi awaba laibadagi natragana tasengna khangdabadagi laisinba yaurambasu yai haba wafam thamlaki haina pausisna makhatana phongdoroli. Thank you.